nga sifong ki batuan tuan Manipuri sifong sing amasum thoki bathaudo wathok sing digi maruai be I pau sing khong ga sarga Manipur top channel gi maike digi myam da thamjagi ahan bada yamna thajing ngai oib mafam digi phangba pong tang hana myam da thamjagi androgi sanju amasum Tamenglong gi Samuel NPP dang si joining tawragani haina khena ba I pau channel kya da phongdokhraba matung Samuel Zendai di maha NPP da sangbagi wafam leite haina sengdorakre hari makasa tharak poina ngasi phone ki se phone digi content amuna lokhasaraka na mayam editorial kalam gatang thamjaram ge tampak ta law sing the order thong manhan basi phabani se haibang sigi editorial kalam si mayam da thamjaram ge law and order haibu hoi ani si thadona ba yadaba matam khuding wakta punna satmina ga da boy singni lebak apun bagi wafam natana wai sing si state ani gi di yang len saruni hingba lam khudimak sakhotnaba thawang sing pekat paga law and order ga haksinaba mari lainai state amasum lebak amada law and order gi phibam bu fatrabadi mafam dura leiriba miyam gi punsi tangdurai taroi ne taroi phibam sta leiragadi makal punamaki sakhot thawang sing pekhalak pada mapung faroi ayat apan amasum yaikai thingai bana pikthani khunu makhong samlobagum soidana thuwalakani aduga law and order haibu wai ani sina piriba wan thokna leiriba leibak sida satnariba law sing sibu ngakna sathanba haibani law bu ngaktuna masum induna satpa masat adugi asengba masak leiba uraba phibam adubu law and order gi phibam phagalaba saktam haibani masigidamak mapam khudimak law and order ngaklibani phibam phana thamnaba khonaribani adubu wahi ani sigi manungda law haibisidi semduna thambadagi lengdana adumak leijarabani order haibisina leijabadagi satnaragliba law sing asibu ngakna sathanana ba khonaba masibu khongoi nahanduna masigi mayukta lehandana ba khonaba thugaiduna singnarakpa singbu makoina masak thialiba law singdugi matungina serak pibigi thapakpu order haibani animak mathwai sab manana palhanduna satna hanbegi tangai fadabalai makata nasu lekhigani adubu pikraba Manipur dari law and order gi wafamsi tampaktana lengdaba mapum oina leiriba law singdi adumak lengdana lei satnaba aduga singdana ngakna induna satfam thoklabasu indana amasum ngaktana satrabasu yai ngakna satrabasu karisu tawbangamdabagi phibam amada lehalaba makalamagi order on thorakpigi phibamda adumak leiriba phibamsi haujiki amasung ngasi ngarakaki oiba wafam nate mamangna thawdo wathok kya thokrabani thawdok singduna sangsang uttana taktuna lekrabani masigi thawdok mayamdugi maraktagi amakhaktamak singkhatuna yenglabada sei kharagi mamangda haujik more da leiriba police commando gi post asi thamnana bohona kibada more gi singmi nupa nupi sing thulaktuna more da commando thamba yaro haki imphal gi more phawgi lambi thingduna khongjang sangsinki more da law and order ngak pra police commando singmu mateng panghanana bohona kibada yaringda phongdok nakriba karigino commando singna mamangda lokiba thaudang singda leba watho oikiba yaningdaba piendaba kya yaukhrabsu more da di adugumba thawong singdu yaroi haigadaba natra siraga makai commando thamba yaroi haidano khongjang sangsinkhriba karigino masibu singda law leiba masum order ngakna satpagi sapsabu wanthok oigadoribra moregi haukraba thawdoktuma leijakrasano laingak ngamduna more da commando post ama thamkhre haujik laklibu wafam haibabu more da su tampaki atai mafam singda lehaliba asigumna law lehanma ngamlabra amasum order ngakna satlanma ngamlabra haibi wafam khakta ngaislakle adubu wahangsigi pakhum ngairi January kunga matu English ngani kungani thogi nongai matungna kangpokpigi national highway paning de thokriba thawdok singdubu kaligino nahan makaigumna Assam ki tuan mafam singdagi gas petrol diesel amasum flight singi thaw purga laksaba tanker sing paktaknana nungna tharaga thukai khibani punna tanker samaga kullom lakpani adusu Central Reserve Police Force CRPF ki masing yamlaba personnel singna maning mamangda saptuna purakibani adubu thawna phaba ban sokatpa singna tanker samaga kullom gi manungda samaga manga nungna thatuna thugai rakhi driver manga asu apan nangkibani yamlaba gari samagi matka thugai kribadu minute manga tara khakta tawkiba thabak nate pung khara sangna satakiba thawongni maduda tanker sing adu bungak selakiba CRPF ki nomai paiba personnel singdo he ram haibadugi hena karisu tawbangam kide
Kangpokpi District Police Khudong nga sari yengli haiduna lekhi Phibam sidabu state sigi law and order haibu wahi ani sigi manungda singda law leitre masibu sana hangadabu order su ngakna satre haibida henjinba wafam oigadra adunadi state ki younglen saru oidiba law and order fawba singa masum tamda thong manana satanba ngamdaba lengaksina ngahak leitena singtam samjinaduna manhale amato oinaba ngamle hairiba wangang sangang su thajaba yaribra haibani Laingaki loisang singya haunabi sieda masum sinda khaktamak lebak ngakpagi satnabidu adamak laidi haiba natra haiba ohangamaga loinana ngasigi editorial kalam ngasi phonggi pasi phonggi lokhasarakan mayam da thamjage adu loislak poina tentak pamaruiba pawkhraga mayam da thamjage mayam loifo miyang taminsi Makasa tharak poina to papaw manai Hindu sarga sei taraga manga leramba Bangladeshi nupi ama fare India de Hindu sarga sei taraga manga lerakhiba masagi se kungatre suraba Bangladeshi immigrant nupi ama Karnataka police na fare haina irai numita police na phungdorakli Foreigners Regional Registration of India FRRO gi input sing the yumpam oiraga Bangladeshi nupi asi Bengaluru city gi sidai oiba mafam amada sei manga Hindu ama sarga lerakibani haibisi khangki hari pharaba Bangladeshi nupi du gi maming Roni Begum kawi nupi asna ma ki maming Payal Ghosh haina khongdoki ama sumha Bengaluru da leiba delivery executive ama oiriba Nungthil Kumar lohongduna yumpanki Haujik thiba khangdriba maki mapureba Nungthil phananaba police na makpu thibawkhre police ki matungina nupi edu tha ahum supna thiraba matungdu fakhibani Roni Begum masagi se taragani thoi subada India ra sangla ki amasuma Mumbai da leiba dance bar amada dancer ma oina thabak tawki maki ming Payal Ghosh haina onthokpaga loinana mak Bengali amani haina nupi asina claim tawki Nungthil thengnaduna luhonglaba matungda makhoi kumja English ngana taraga mapanda Bengaluru gi Anjanagar locality da leraki haina su pausna phungdorakli Lushilak poina mukana maruiba paw myamda pizage BJP gi ticket ngasi lautholaba yai yeskul esidami yu amakhakna BJP gi ticket tharai esada lakniba February 18 amasu March 3 da pangthokodoriba taragani toi suba Manipur Legislative Assembly gi mikalda BJP gi ticket kana kana mirep oigadagi haiba nahal makhai phumungna lerambadu hayengdi tangdang ba khanglagani Thazabu yaba mafamdagi phangwa pawn hai BJP ki national leaders singi lamjing makhada tangkak ahum laktagi tadana satakhiba survey gi report adu hayeng khanaragani amas Nungthil Pung mari phaobagi mamangda BJP ki ticket laukthokani ahanba tangaki oina mikhal February gi 19 ta pangthokadori basigi notification February amada thokadaba maramna mirep oiribisingi maming matha laukthokpagi matam asi thengthaba sumdabana hayengmak ticket laukthokpagi phibamda leirakpani Pausin makatana hai haujikti assembly constituency humpu makta ladiba intending candidate kanada ticket pigadoribano haiba kanamatana sapsana khangdri se minister Nongthongpom Berens works minister TS Bisorjit amasum BJP Manipur Pradesh ki president A Sardana recommend torakpasu oirabasu makhoina pihaningba intending candidate oirabasu haujikti makhoigi apambigi makhara ticket pibigi wafam leitre Maruoina BJP ki lusing musingi miyang makhara satakhiba survey gi report ta mai pakani haina palakpa miyoida ticket pirakani haiba ki thajaba leire adu khena ba sourcing gi matungina di miyam nga si sungsoi soder ticket haidokpi gi phibo ma leiri to miyam update ngaminasi update hek lakpaga miyam da share tawjara ken su channel sigi meke digi miyam da thamjari du miyam punamak ngaimina gi si adu hausi gi di miyam pauk si mata asa lusinjarage masum pathok sagi da solki plan ki ba kya yaw si miyam nga pi gani matam gi anobo update miyam ngaiminasi and thank you